social media da thagalakpa yamna harau nungai oiba masu yamna nungai ningai oiba paung gatang hana mayam da thamjage oza mayam gi board gi thoujal gi khitang masa kankhatle admuka athubada mapal chatnaba honajari oza bu nungsibiu oza gi board isor da haijabinasi haba post ma galoina na video footage si thagat pirei mayam punna miyeng taminasi hojik da sorenje mayam gi thoujal da gi kankhatle mayam kankhatle Mapal chatbagi ready da Leire bani ado aise ICU da lei si kainoni isaji amuke na improvement leina ba doctor sing thambiune isa sukan nate yam thina fagalajani ado mayam gi help di yam dina ngai gai de ado help to bi ki tamu sum yam thauchari thank you I hope na ba phara ko hanjarake thank you ma'am ngasi numida wairam phongkiba tungan ba manipuri sifong sing amasum thokiba thodowa thok singdagi maruoibi I pau sing khongasaraga manipur top channel gi mekedigi myam da thamjigi ahanbada paunin khon pausina phongma maruiba pau khra hana myam da thamjigi tare suba MR gi CO gi mathakta suspension da natana legal action phaw lawragani ising isaw gi awaba mayuk nari basi thengnana ba tungan ba district sing gi DC singda relief material pinana ba pawta pikre minister Leibak ki dama ama di miyam ki dama nomoi pai duna thabak tawgada ba tare suba MR gi personal khara masai gi marana gi thabak ta sijinaramba gi dama thabak ta gi suspend tawkraba tare suba MR gi CO PJ singsit ki mathakta high level inquiry se tharagani mari renaba ministry da se thaduna ma ki mathakta ain gi ba thabak lokhalagani haina Home Minister gi sarsu puri ba Minister N Beren haikre ngasi Minister gi Bangalore da pangthokpa pawmi sing una badura Minister N Beren makhatana hai Manipur Police gi makok thongba police personnel singna police MR amadi IRB personnel singbu minai oina sijna biyaroi Manipur Police personnel singasi khulai pai dunu miyam gi damak duty tawriba miyamna ikai khomnabu utpa force amani tare suba MR gi COPG singshina ma ki lanai oiba thabakta tare suba MR gi personal sing sijinare haiba pau phangmadagi ngarang chief secretary DGP yauna kupna khanaraba matungna mafam ahumda akhanaba operation ama sathabada tare suba MR gi COPG singshina tare suba MR gi personal sing masagi lanai oiba thabakta sijinaba thengnabadagi suspend tawkiban hari se minister na makha taraduna hai lainga sina paikhatliba war on drug miyam gi mateng loina na sangsilak liba si sauna mai pakna sangsin mangamakle anoba lenga silakpadagi lupa crore samga marfugani thoiga lak kunga mapan henbagi drug fakat pangamle loina na acres ahumga marfu da tharamba popi pambi sing gyan tatuna mang ta kankhre drug lalonba kingpin singsu leptana fagali police na fagalak diba mai ka pachinchak sing court ki procedure loibe leire atuba matamda mai tha no mangalagani miyamna lenga sida sagot pirakpana war on drug mai pakna sanction mangamani makhatana su lamda masigi miyamna sagot piwaiki handak nong leptana surakpa sina manipur gi tungan ba mafam sing ising isaw gi awaba mayok nari basi thengnana ba tungan ba district singi DC sing the relief materials pinana ba pawta pikre lenga sina su ising isaw daki thengnana ba angam patak ta honari manipur gi tungan ba mafam ta lenga ki quarter punna lising amaga sanipan ga nifu ga taruk lei quarter singa sida lenga ki employee singna anti social oiba miyoi singwa dilanai miyoi singda sandok tuna thamle haba pau phangmadagi lenga sina akhana ba drive ama sathaduna thigat pada ngarang phawbada kanglon gi wangbada lenga ki quarter sing sandok lamba lenga ki employee police personnel yauna ngarang phawbada miyoi kuntra ga taruk suspend takre kanagumba lenga ki employee singni anti social oiba miyoi sing lenga ki quarter thamnamnabadi lenga ki employee dugi mathakte FIR panduna sapsa ain goiba thabak sing lakhatkani lenga ki officer singda lenga na piba gari sing officer singna mathau pangthokpada kaya yamna sijinari haiba thijin ba hore lenga ki gari sing hena sijinaram labadi gari sing adu lakhatkani lenga ki quarter singda kanagum miyoi singna lanai lining laison ga mari lena ba laisang oina sijina biyaroi social media ra kanagum miyoi singna communal loibu wahai yabu wahi wata sijinarakpa khangdona ba cyber crime da manipur gi tungan ba loan sing khangbu police personnel sing thamde karigumba communal thokpa yabu wahi wata sing sijinarakpa thengnarabadi ain goiba thabak lokhalagani leiba sina paikhalak diba thabak thoram singda ashoiba leirabasu miyamna lenga sida khut thinduna takpiyo hainasu se minister makha takhi haina pau sina palakli makha satharak poina to papawamna kanglei paki pauksi sing mathang zaigi January thadagi maite mekna sindoklagani milal
ꯀꯪꯂꯩꯄꯥꯛꯇ ꯃꯤꯇꯩ ꯃꯌꯦꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯈꯤꯕ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 19 ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯜꯅ 18ꯔꯛ ꯁꯨꯕ ꯃꯌꯦꯛ ꯆꯠꯄ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕ, ꯃꯤꯂꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯌꯥꯡꯂꯦꯝ ꯕꯤꯔꯦꯟ ꯃꯩꯇꯩ, ꯃꯤꯂꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯗꯥꯂꯦꯟꯈꯣꯝꯕ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯋꯥꯉꯝꯕꯤ ꯂꯩꯃꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯂꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯡꯉꯥꯏꯂꯩꯕꯤ ꯂꯩꯃꯅ ꯄꯤꯈꯤꯕ ꯋꯥꯍꯧꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛꯄꯨ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯕ ꯂꯨꯞ ꯀꯌꯥꯅ ꯏꯪ 2012 ꯑꯣꯒꯁꯠꯀꯤ ꯇꯥꯔꯤꯛ 19ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯂꯜ ꯁꯥꯐꯣꯡꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯡꯁꯨꯕꯝ ꯑꯀꯥꯕꯤꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯏꯪ 2002ꯗꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕ ꯍꯧꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯉꯁꯤꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯅꯔꯦ꯫ ꯃꯤꯂꯜꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯑꯣꯏꯅ ꯁꯤꯟꯗꯣꯛꯅꯕ ꯄꯥꯎꯆꯦꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯂꯜꯒ ꯄꯨꯟꯅ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯌꯥꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯐꯝꯁꯤꯡ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯃꯔꯛ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯅ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟ ꯃꯁꯥ ꯌꯥꯎꯅ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯍꯥꯞꯄ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ, ꯌꯨꯝꯁꯤꯡꯗ ꯏꯁꯤꯡ ꯇꯨꯡꯁꯤꯟꯕꯁꯤꯡꯕꯨ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯖꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯗꯨꯅ MLAꯅ ꯍꯥꯏ ꯇꯨꯔꯦꯜ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯇꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯨ MLA ꯃꯁꯥꯃꯛꯅ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯍꯥꯡꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ MLAꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ IED ꯑꯃ ꯃꯇꯝ ꯆꯥꯅ ꯄꯨꯂꯤꯁꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯈꯣꯡꯍꯥꯝꯄꯥꯠ ꯆꯤꯡꯒꯣꯜ ꯅꯤꯂꯈꯨꯊꯤ ꯊꯣꯡ ꯃꯄꯥꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯃꯄꯥꯡꯒꯜ ꯂꯩꯔꯕ IED ꯑꯃ ꯊꯝꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ IED ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ CID ꯇꯦꯛ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ IED ꯗꯨ ꯊꯤꯕꯗ ꯅꯤꯂꯀꯨꯊꯤ ꯊꯣꯡ ꯃꯈꯥꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ IED ꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ IED ꯗꯨ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯂꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯈꯣꯡꯍꯥꯝꯄꯥꯠ ꯆꯤꯡꯈꯣꯜꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯥꯟꯅꯕ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯅ ꯐꯣꯡꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯏꯆꯥꯎꯒ ꯃꯥꯟꯅꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯦ꯫ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥꯈꯥꯏ ꯑꯃꯔꯣꯝꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯕ ꯌꯥꯎꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯆꯥꯎꯒ ꯃꯥꯟꯅꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯦ꯫ ꯏꯝꯐꯥꯜ ꯇꯝꯄꯥꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯄꯨꯝꯅꯃꯛ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯆꯥꯡꯗ ꯏꯁꯤꯡ ꯆꯦꯟꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯄꯣꯈꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯄꯣꯛꯅꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯄꯥꯎꯁꯤꯡꯗ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜ, ꯀꯣꯡꯕ ꯇꯨꯔꯦꯜ, ꯏꯔꯤꯜ ꯇꯨꯔꯦꯜ ꯑꯗꯨꯒ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯔꯛꯄ ꯏꯁꯤꯡ ꯑꯗꯨꯒ ꯏꯆꯨꯝꯅꯒ ꯃꯣꯛꯈꯠꯂꯛꯄ ꯏꯁꯤꯡꯅ ꯂꯝꯕꯤ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯌꯥꯎꯅ ꯆꯩꯔꯞ ꯀꯣꯔꯠꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯂꯤ꯫ ꯃꯩꯁꯪ ꯀꯌꯥ ꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯁꯨꯇꯤ ꯊꯥꯗꯣꯛꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯇꯃꯦꯡꯂꯣꯡ, ꯅꯣꯅꯦ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯦ꯫ ꯇꯣꯉꯥꯟꯕ ꯏꯝꯐꯥꯜ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯄ, ꯏꯁꯤꯡ ꯏꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄ ꯌꯥꯎꯔꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐ꯭ꯂꯗ ꯐꯥꯏꯇꯤꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯊꯣꯡ 3 ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯊꯥꯗꯣꯛꯍꯜꯂꯤ ꯍꯥꯏ꯫ ꯃꯔꯛꯁꯤꯗ
Indian Meteorological Department ki pau matung ina mathang numit mari ni haibidi me kun gi mathoi fawbad Manipur ki mafam ayambada akhak arau len yauna mayai oi pasang na nong suraba yai haina pau sina sumakata na fongdorakli atopa pau madana Nambol Turel khudakta amuk hana tengthokpiduna khajiri ni singbu khulgi miyam kanbiyu CPI ngarang khajiri mamang lekai re phamkiba yangkhai ga humdoi suba CPI khajiri yoeba sahigi conference na kumna khanraba matung lai ngak ta khudaki yoeba thabak paikhatnaba dabi ama pass tokre madudi Nambol Turel hauji danger marking gi mathakta handaki nong suba sida imai surna sele maramaduna lau nambal kaya hekta parakpa yabagi phibamda leire maramaduna khudakta masi thoktana balengana Nambol Turel asi mahausa tengmagum tengthoktaba yadre khajiri mapadagi horaga loktak phawba tengbinaba conference na dabi tawri ukram ibo tombina share lauduna pangthokiba branch conference aduna Turel asi tengthokpa amasum nak get ki lambi thong amadi miyamgi mangdana ba mongda thabak paikhanaba project ama tawbinaba lengakta takshili ngasigi conference adu branch executive amadi Abuzam Rameshwar su branch secretary oina yetna dana khanaki haina su paus na phongdorakli atopa paw mana pukrambam kazawbu British na fangsi tokiba numit kangmong da me kunga manga da pangtholagani ingkumja lising amaga sanipan maudraga mathoi me thagi sachet kunga manga da kangmong iramda masida poksa sauzukhiba sana kunungi thangta sarit sarada haithoiba mangjil thaba lanmi oiramba maraiba maram nangidamak British singna manga ka thauri kongoi huktun ibudau pukramba kazawgi mathwaibu pikhamnan khiba numit asibu ningsing boine sayesigi me kunga manga yumse kaisa numiki ayukpung mapan tabada kangmong maisnam laikai gi kazaw memorials complex da asobu makal matel gi thoram gai roinana pangthoklagani lengaki Sintha puriba saknairaba sing miyut sing amasung khang hairaba miyoi sing yawgadoriba thauramsida thangta pukrambambu saithaba isai danthara thangi jagoi utpana singbu nungairaba program sing yawgani numit asida kanglaipak history tales for pukrambam kazaw kobo Manipuri lairik amaga loinana ani su phongani ngasigi Manipur bu malem ki lebak yana ningsingpham oiraba thongna phabagi mating phutok lamba pukrambam kazaw ningsingbana miyamna ngasi pawba mai thangana satpang phanglibani aikoi lingjel manana thodang yara sihan sphonglagli amaromdana nganu huran khre Imphal East ki Kongba Leishram Lekai tang taragatre adu taraganipan gi lona ba ihingda yumda loiba nganu huran khre matam khragi mamang da su nganu yen huran kibagi thodok lai ki haidi ising hapa syntax na singbu huran bagi thodok lekai sida toina thoi hain supalakli makasa tharak poina kangla paw du phong ma roiba paw khraga mem na thamjage leba ama sakhot pegi thak kadai du uba phangi hairabadi museum du uba phangi megen aina thinkraba UNLF ki hanagi chairman RK Megen haikre leba amagi sakhot pegi thak asi kadai du uba phangbagi hairabadi museum du uba phangi wafam asinga si International Museums Day ga mari leinana Manipur University da leba museum yengba lakpada mangna phongdokhibani mangna makha taraduna museum haibisi miyoibigi punchi rol semgatpada asobu thodang lafamni museum da miyoibigi punchi rol gi haukraba madi tungda lakadaba mirol singidamak yamna mating pangi handak pangthokliba International Museums Day gi theme di Power of Museum ni aduna aikhoigi naharol singna aikhoigi yumda amadi iramda masida leiriba maruiba polam sing manak nakpa museum na sinabi masina leba amagi sokhotpegi asangba masak sing aduna tungi mirolga samnahan ba ngamgani haikhen sa phongdokhi atopa pawamadana government ki doctor ayamba private hospital dana hena thawai yaure ipak tha sigi taraga mari te thokiba thaudo amada Jawaharlal Nehru Institute of Medical Science Jennings ki Dr. Bikram Konsam Kaubamana singa mathakta leiba Iboyama Hospital and Research Center sida patient ama kidney da keyhole surgery operation tawuda lekhidaba si yamna lebak thibani thaudo asibu Indigenous Peoples Association of Kanglaipak ipaki meki digi nuai taba phongdoksari masigi matangna haining libadi matau karamna government hospital gi doctor asina private hospital asida thaugai puribano haibisini lanai leyeng sangsing the government hospital gi doctor singna thaugai puba yauriba si Directorate of Health Manipur ayaba pibra haina singna bapokle
Lenga asigi makhada leiriba hospital singi doctor ayama masagi oijabi yengduna private hospital hena thawai yaurabra government hospital singna thogai puriba doctor singna masana puriba government hospital dana matam sana laktaba kaya su yauri masina maram oiraga lairaba ireisa singi ana lengda matam sana mai onsin bidaba kaya su leiri government hospital da thogai puriba doctor singna isai gi oijabi yengbiraga lanai leng sangna thau pubigano Lanai hospital thau pubigi hairagdi government hospital dagi retire lauthopiraga nakhai sengdoklaga tawbiro tungda lakadaba naha oiriba lairaba ireisa singi kathokpangama doctor singi sit kansinduna laibiranu haina khanganjari makasa tarak poina ngasi state sigu oiriba covid-19 update mayam da thamjage ngasi oiriba positivity rate sisu 0.0% haibdi ngasi state sida covid-19 na positive oikiba miyu amata yawde adugo ngasi miyu amata covid-19 na positive oiduna laikhidabagisu claim lakte loina na miyoi sumnagi samaga nipana nauna ngasi covid test toki hanisu status update on covid-19 na su report tawri makasa tharapoina kanglaipak ki maira news na phong mama roiba paw khramu mayam na thamjage Impal East sanungda Yunako gi anobi school ama ngasi urek uyum tamkhre education a nuclear weapon digi hena sakti lai hainaribani RK Ranjan Yunako na education sector da khanaba miyang thamduna lamdam asidigi afaba mairoi sing puthokna bigi pandam da Impal East ki sanungda fully residential school oigada Yunako school ngasi urek uyum tambagi thoram pangtokre ngasi gi thoram adura Union Minister of State Education Dr. RK Ranjan chief guest oina saru yaduna urek uyum tambagi thoram ad pangthoki thoram adura guest of honor oiduna Works Minister Gomidas Konthaujam Health and Families Welfare Minister Dr. Sapam Ranjan KFNP digi Minister L Sushindro Maitai amadi Kundrapum Kendra gi MLA TS Lokesur Saryaki loinana Yunako gi Chairman L Irabanta Singhana Thorama poiki Thoramashigi Mari Lenana chief guest oikiba Union States Education Minister Dr. Ranjana Hakibada National Education Police ti NEP na lamdamgi oina leiriba indigenous language yauna hiram kya yokhatuna mapung phaba education system ama lehangani Mamangai gi matamda state asi educational hub am oirami atopa state ki miyoi sing state asi laktuna mai tamnarami adubu ngasidi state asi gi oina Mapalam da oina mai tamsanare masi karigino haina thidokpo tangai fadi haina su pausna makhatana su palakli atopa pawmana Impal Dimapur lambi semada drain gi saruk amata yaramdabadagi lambi soanbegi maramoire Manipur gi ahanba lifeline oiriba national highway number 2 asigi Impal gi mau fawba kilometer samaga manga sangba lambi paring asi semgatuna koilas thabagi thabak mai pakna pangthokle hauzik lambi asida gari sathok chasin tawbra nungaire hauzik koilas thabagi saruk khara walibasi maramgi lambi gi angamba saruk khara asita mangaire pausi asigi Paumina Impal Dimapur lambi gi hauzik oiriba phibam hakthingna yengsiluba matamna kilometer samaga manga sangba lambi gi sarwasi ningthina koilas thabagi thabak paikalabasu lambi gi nak yeta thampham thokpa drain nala gi sarukti amata semgalamdaba thengnaki lambi gi nak yeta lepham thokpa drain singasi semgatabagi maramna hauzik nungju tha matamda singdagi sentarakpa singadu koilas mathakta direct oina sentarakpadagi lambi sokanbagi asobo marama ma oide hanisu pausna makhatana su palakli lusilak poina kangla pawda phongba atenba paw kharaga myamna hapcharamge phedom na upambi thabagi makha satharakpa oina ngasisu langol du upambi sing thakre Forest and Environment Development Organization Manipur Fedom na singi mapam kya upambi sing thajinbagi leptana satharagli tharamgi saru ama oina ngasisu langol ding thau laikon amadi langol singsang parengda tongan upambi sing thajinkhre u thabagi tharam madura saru gyakhiba Fedom gi convener Nongmaithem Emosan Hai Manipur gi singtam animakta miyamna uwa sing paktakna ko narakpana maramoiraga mausa gi khalda akaiba kya pirakliba sidagi khrada oirabusu kalhona papandamda Fedomna World Environment Day gi mangoinana singi tuan mafam singna upambi kya thabagi thoram leptana pangthoktuna lakli haina Fedom gi convener and Emosa amasum co convener anina sahi tawduna thadorakpa sirol amada so haidi amaromdana Milal na taragaterak suba mayek satpa ningsing thoram pangthokre mitai irol iek loina silon apun balup milal kanglai pakna mitai mek satna bahokhiba
नुमित मे तराग निपान निंगसिंगदुना तराग तरेट सुबा मयेक सत्पा निंगसिंग थोरम मणिपुर प्रेस क्लब दा मणिपुरी डिपार्टमेंट की असिस्टेंट प्रोफेसर डॉक्टर नाउरेम सनातोंबा मिलल की प्रेसिडेंट यंगलेम बीरेन मितई मिलल की एडवाइजर मोयरांगथेम नौदलेन खोंबा MNF की लुसिंग पुरेल सिंगसुबम ओंगबी वांगांगबी लैमन सिंगमन सरुक यादुना पांगथोकरे हाइना पाउसना पलकली दुगा हौजिक कोइनदि म्याम पाउस मतांग से लुसिंजरगे अमसुम पाथोकसगिब्रा सोइखिबा लानखिबा यावरसु म्याम ngakpigani अमसुम मतम गी मरुबी पाउसिंगसु म्याम द लेप लेतना अपडेट पिजरके हाइना सु चैनल सिगी माइकेदि थमजरी एंड थैंक यू